Down syndrome ka loinana heart mapham ani thokna Horaga Poklakhiba tha ani Makhai khakta Ngairiba Angang ama Sky Hospital da Mai Pakna heart surgery Pangthokhre haina Sky Hospital Research Center Private Limited Corporate Media and Publicity Officer in Charge Elangbam Naresh Meitei na thadorakpa cherol amana phongdorakli cherol asina hai chahi Ngairiba Angang asigi heart mapham ani horakpa asina madam oiraga recurrent heart failure amasung pneumonia toina mayoknakhi angang singda matau asumna heart Horaga Poklakhiba ase matam chana mention haudrabadi kudong thiningai hoi angang asi local medical college hospital amada chayol anirop heart failure amasung pneumonia gi layeng chatharuraba tungta chahi asi October 30 Sky Hospital da open heart surgery pangthokhna purakhibani thangnaba numita semi urgent basis ta tha ani Makhai khakta Ngairiba Angang adu open heart surgery tokhe down syndrome naba amadi chahi ka hena nauba aduna maram oiraga surgery adu changfam thokpa matamdagi hendong changkhe surgery adu loiraba matungda mechanical ventilator support amadi heart support ki matenga loinana observation da thamkhe angang adu doctor singna kumna senarakpadagi numit 35 gi matungda fagatlakuna discharge tokhe Sky Hospital da Pangthokhre open heart surgery singik manungda angang asina khwaidagi chahi dawbani operation asi Mai Pakna pangthopang ngamkhiba asida hospital asigi chief cardiologist Dr. L Sab Kishore da nungaiba amadi apenba phongdorakli